Mieng tabiribasing wa ahad magtada binitana taram noksa boloyena kurumjari. Hauzik PAODAM asigi maroy pao pijari. Zairau singda laiba athauba singi khubamda haikalaika tamkhre. WAF Amendment Act 2025 ke mayokta Supreme Court wakalagani haina CLP leader Okram Ibobina phongdokre. Aikoi miyoi bana asum bangang babudi asum bathabak tawbana hena phai haina MLA M Rameswar na phongdorakli. Loyana West Bengal da WAF law gi mayokta hoba irang da miyoi samri henba mayum dagi namduna chelhankre. Mapungoyo Paulo Birasi Kumza listing Machamapan Marpuni Toigi April Taround Doida Impal West ki Kodom Popida Indian Army ga Kutokna Badalai Kidraba RPF Pelegi Lanmi Mapangi Mapamda Ikai Kumnaba Utpagi Tauram Ngasi Tamai Bangi Serau Sing the Leba Atoba Singi Kubamda Tongan Mapuruki Miamna Haikaleka Tamduna Pangtokre Ayupung Tarutagi Numidawaram Pung Mari Pawata Kiba Hikaleka Tambagi Taramaduda Pam Daba Todo Sing Tok the Nabagidamak Central Forces Samadi Impal West Police Personnel Sing Yauna Ngak Senki Loyana Haikaleka Tambala Kiba Miyoi Kuding Amamamto Oina verification Toki Thoramasiga Marilena Kumzali Sing Machamapan Marpuni Togi Kodom Popi Kutok Nabadale Kidraba Kundrakpam Rajendrogi Machanupi Kundrakpam Medhana Paumi Sing the High Tawaina Pontapi Kraba Toba Singidama Hikaleka Tambala Liba Miambo Hiningai Latana Tagatli Loyana Pam Daba Todo Totanabangak Senbira Police Personnel Medical Kitimamadi Red Cross Society Busu Ikai Kumnaba Utli Pongdoki Hariba Mapamasta Hikaleka Tambasi Lenga Namatatangi Oina Ating Batambana Sahi Kudingi Laikidraba Pelegi Lami Mapangi Imung Manuna Petitioner Oiduna Manipur High Court da Tharaki Barit petition Thaduna Manipur High Court na Lengaki Athingba Adubo set aside Toduna Sahi Kudingi Imung Manung Amasung Miyamna Haikaleka Tambai Ayaba Piduna Lakpagum Handak Sahigi Oinasu Laikidraba Imung Manungi Miyoi Singna Manipur High Court da Tharaki ba application Adubo High Court ki Justice Gunyaswar Sharmagi bench na Pangtokadoriba Chairau Singda Athoba Sing gi Ningsing Numit Asi Imung Manung Amadi Miyam na Hikaleka Tambai Ayaba Pibagloyana State Government da Miyam Amadi Imung Manung Singna Mapamasda Ayupung Tarutagi Nungtil gi Pung Manga Pauba Hikaleka Toba Yahangadabani Haina Order Takibani Ningsing Bayai Hairiba Ningsing Numit Asigi Wahodo Oiriba Kumzali Sing Machamapan Marpuni Toigi April Tarahum Doida Kodom Pokpida Security Force Singa Kutok Nabadalai Kidraba Pelegi Lanmi Singadudi Tera Sapam Leratagi Morang Tem Prem Kumar Kwakaitel Morang Purel Dagi Kundrakpam Chauba Elias Rajendra Namarakpam Lekai Dagi Thaudam Kunjabi Hari Namarakpam Lekai Dagi Thaudam Local Naurem Lekai Dagi Naurem Rajen Hairok Part 2 Litan Makong Dagi Maibam Paka Elias Sautoy Haibong Pokpi Me Lekai Dagi Sorok Haibam Kameshwar Masung More Haino Makong Dagi RK Khoirumba Elias Gaini Madi Dilip Ni Laitana Katpio, Taugiba, Koina Soigiba Langiba Yaurabasu, Sarkana Kitang Yangtok Yang Tauraga, Taubiriba, Sinbiriba Punamapu, family site Tagi Tagatsari, Atova Singi Kubamda, Haikalekata Mabaloiraga, Horen Sandiagi, Yachangapada, Atova Mayangi, the Maktakuishu lady, Moina Yumbi, Tambira Mabanina, Nundanga, Sandiada, Tonga, the Kendala Mamam Tangkatpio, Mayam Punamapusi, Hairaga, Ikok Nonzari, Tagatsari. Handakta Parliament ke House Anida Namduna pass Toduna Act on Kraba WAF Amendment Act 2025 ke Mayokta MPCC na Supreme Court wakalagani haina Congress Party ki CLP leader Okram Ibobina Phongdokre Hiramasiga Marilena ngasi Congress Bhawan da pangthokiba paugi me phamada mahakna hai British ke loilam sasandagi ningkha tambaleba oiraba matung Constitution ibada dharmada misang mikhai naidaba lairiba jati khudima amatani secular country amani haina yauduna Lebac Amani Adubo Hauzik Paliba BJP na Luchingba NDA Lengak Asina India da Lairiba Community Singasigi Marakta Amaga Nungsina Hantanaba Matang systematically Sangsilagtuna Divide and Rule Tobasi Congress Party na Yabang Amloy India Constitution bu Makoina Pama Mongda Emen Torok Libasi Tingba Matogtai Aikoi Masigi Mayok da Lepadakar Oi Aikoi Constitution Kanba Matogtai Pongdoki Mahak makata aduna hai Parliament WAF Amendment Bill namduna pass to kiba matamda
Leader of the opposition yauna yamna kana oppose tawki adubu namduna pass tawkiba maramna party ge high command constitution achi mathang kairakadaba mayam sing yenglaga Supreme Court challenge tawgani haina thamkhre hairiba sigi matangda Supreme Court hearing chathagadori marag asda state unit ki oina su leader sing munna khanaraba matungda legal expert sing tanaraga Supreme Court hairiba WAF Amendment Act 2025 asibo challenge tawna ba party asi senior leader ani ngasi Impal Thadok Lagani. Tenglabada Tasi Tarataruk Power Manunda Ek Asiki Mayokta, Supreme Court case file Tauragani Pongdoki. Jati Primusha Amaga misunderstanding Tona Amaga Kana Nanaba, Nungsinahan Danaba, Tawa Chatrapa Maya Puna Maximse, Akoi Tingbadaka Woy Masi against the Akoi Lepradaka Woy. Samvidhan constitution si koi shepta wadaka woi haidna Koi miyoi bana asumba ngangba budi asumba thabak tawbana hena phai haina Kaksing Assembly constituency gi MLA Mayalambam Rameswar na phongdorakre Mayalambam Julon Kaksing Mayai Lekai ni iba Social Welfare Sporting Club SWSC Kaksing Mayai Lekai na phongba Prakiti gi leisem nung haina mingthonba lairik phongba gi thoramda athoiba mitungena saruk yaraduna mathaki wafam asi phongdokhibani Kaksing Mayai Lekai Community Hall da pangthokiba lairik phongba gi thoramaduda MLA Rameswar na makha taraduna hai aikoi miyoi bana wakhal hakchang amasung pukning ahum asi phana thamba mathau tai ngasi phongliba lairik asna miyoi bagi pukning wakhal amasung hakchang bu mapangal phana thamna ba honabada achoba mateng oigadaba lairik amani lairik asidagi na loksin bayaba kaya do loksin duna miyoi ba da kana gadaba thabak kaya tawramba mathau tai miyoi bai khoina achumba ngang ba haibas tagi asumba thabak tawramduna aigi leijariba afaba wakhaladu miyamgi yai phagadaba thabak ta tawramnaba honabana aigi thodang oiduna kunai asi chokkhotpa amasung nungaiba lamda ama puraknaba honagadabani hainasu phongdokhi Mahaki punsida mahangna control ngamdaba thodok mayama awaba mayam thokrasu maduna mahaki personality change to hunde mahaki lepi ba firep change to hunde masini aina koi babagi yamna aina admire tawjaba aduga ngasi society da aphabasu mayam ama lai phatabasu mayam ama lai Ngasigi lairik phongmagi thoramadu M Manihar President SWSC Kaksing Mayai Lekai na thoramapu M Naran thabaktagi potharaba headmaster amasung Yengkhom Bihari hana saita seba samiti Kaksing Manipur gi founder secretary na akhanaba mithungsing oina saruk yaki lairiki matangda N Manikchan thabaktagi potharaba YK College Wangjingi Education Department gi head of department Naurem Kulabidu Prabhavati College Maya Imphal gi English department gi head of department amasung Yoga Chaitanya Sankirtan Vyakaran Shastri Vedanta Asarya ahumna wangangki Library Information Center Kaksing na Nomaizing Kudigi Pangtopa Special Sunday gi changwa kumapan chuba edition ngasi center asigi auditorium da ayupung teretagi mapan makai phawda pangthokre ngasi gi tharamadu da University of Delhi gi Kirori Mal College da Department of Chemistry da Professor Oiriba Professor Mayalambam Ramananda Singhana Resource person oiduna mahairoi chamyang khairong galoyena interaction program ama pangthoki tharamasi gi mapu oina Kaksing High Secondary School gi vice principal Nomaithem Sunita Devi na oibagaloyena oja asna su mahairoi singda afaba paukta kaya pikhi tharamadu da center asigi maikai dagi member sing Naurem Nimai Khetrimayum Tomchau Maitai amadi Salam Rameswar su dais da phangki center asigi secretary Khetrimayum Joy Kumar na akhanaba quiz gi session amasu pangtotuna pakhum juna pikhiba mahairoi tara da akhanaba pricing pikhi Thoubal district Hayal Labukta Laiba Jamayatul Ulama Hediatul Basarna Khungang aduda lairiba club organization sing kusam naduna ngasi WAF Amendment Act 2025 ki mayokta mass protest rally ama chatkre Hayal Labuk Idigadagi Hayal Labuk playground phawjat ki bamyang rally aduda WAF Amendment Act 2025 yaningde chatnabayaroi WAF Amendment Act 2025 withdraw to down BJP minority da hanthana yengba yaroi ipai pusingna
कथोक्लंबा वाक की लमसिंग मत यारोय इस्लाम की दमक सिगनी हायन थाबा प्लेका सिंग लोयना खोलाव कया सुलावखी रैली अदुदा सरुक याखिबा जामियातुल उलमा हिदायतुल बसर हायर लबु के मेंबर मुफ्ती अफजल नहाई वाफ एमेंडमेंट एक्ट 2025 असी इस्लाम धर्म चटलिबा सिंगना इस्लाम धर्म चलिबा सिंग याबा ngamloi ek asia thubada handokduna mahusagum tangdu leitana lehelu leibasta paliba india lenga asna ek asi muslim sing yaifana bagitamakta amendment tobani haina laujarabasu lenga asina musalman sing yaba ngamloi thong asi mapugi mingda kathokraba kanana su mapu ebe yaroidaba leiba yonba yadraba wake lam singbu lenga asna matnaba honabani haina laudaba ngamloi lenga asna musalman sing yaifa thorangi damakta tobani hairabadi amendment tobagi mathau de wak board asi lenga na sembani thau piba singsu makoina khanbani muslim singidamata khanbi batarabadi kumjale singma pan marputara manga da semkiba ek adugi makha da leiba makoina khanba member singbu sindok piu waki chakthong sing phangpham thokpa mioi singda phangnaba oiba honabiu miyamge amadi ain ge mayota leiba black law si athubada handokadabani haina mufti afjalna mari leinaba singda thamlakhi Musing asi kanagum Muslim organization apauna khanbanate government khanba ngakani government na hariba khamsing asida sarang na baleriba amadi amot baleriba khudingmak asi chungthok piba musalman sing di injan bidaba musalman na molan mani habise haibidaba masi ekogi masi ge rally sige pandam School Games Federation of India की मियं मखादा पांगथोकपा 68 National School Games Championship 2025 की weightlifting की केजी हुमफुमरी की मखा की कांगलुपता सिल्वर मेडल लौरख्रबी नोंगथोंबम लजेनबी बु ओकपगी थौरंगसी KYPC क्लब कयाई मखा की ग्राउंडा महाकी स्कूल लंगपोक कयाई अपर प्राइमरी स्कूल के हेडमास्टर लाइरेंजम निंगथेमजाओ ओजा सिंह डिस्ट्रिक्ट लीगल सर्विसेज अथॉरिटी की लीगल एड क्लिनिक की कोऑर्डिनेटर सिंह कयाई खुंगंगी इमाइबेल सिंह एंड क्लब सिंहना पुनः पांगथोक्रे सही ऐसे की मार्च अनिदा नॉलेज प्लानिंग सिंधुना 2 foster critical thinking and problem solving through healthy competition हाइबा हिरमदा पांगथोकिबा state level general awareness amadi mental ability test examination 2025 ता मको मथंग तारखरबा सिंगी मना मतुम यंथोक्रे पोरम पातलेबा मॉडर्न कॉलेज की मल्टीपर्पज हॉल दा पांगथोकिबा मना मतुम यंथोकपा की थोरमदुदा स्टैंडर्ड कॉलेज की डिपार्टमेंट ऑफ सोशियोलॉजी के असिस्टेंट प्रोफेसर युमलेंबम उत्तमचान MBBS डॉक्टर मिनरबा हेमाम अमदी रिम्स की डिपार्टमेंट ऑफ स्टेरिलाइजेशन की रिटायर्ड हेड ऑफ डिपार्टमेंट लाइस्ट्रम लेबाक लेना थोरंगी मरु ओइबा मिथुंगलन ओइना सरुयाकी थरमदुगा मरिलेना नॉलेज प्लानिंग के एग्जाम कोऑर्डिनेटर विद्यालक्ष्मी हुइद्रोम न फोंदोरकपदा हौरकलिबा महिरोय सिंगदा नोबा महिगी मंगालमा पीबा ngamnaba pandamda knowledge प्लानिंग होनरकपनी पांगथोकिबा कंपटीशन असिसु महिरोय सिंगदा तोंगान तोंगानबा महिरोय सिंगदा मार्क खक्तगी ओइबा वाखलो लेहनदनबा होनबनी मखातानसु अफबा महिरोय पुथोकनबा पांदम थमदुना knowledge प्लानिंग न होनखिगनी हाइबा वाफम थमलखि कन्फाइन तौरगा लेरमसिंगसे हौजिक्ति अमा अखोइगिसु साइन एग्जाम अमा थादुरी हाइबगी मोइदा एक्साइटमेंट लेबा अदुगा स्कूल की नॉलेज तुतगी ना थैरगा अखोइगी बास ओइना अखोइगी मोइगी डायरेक्शन से येंबा हौजरकपा अदुगा अखोइगी एग्जाम नेचर सिंगसे मोइना खंगबा हेलए हाइबगी को स्माइना फीडबैक बिबिरे नोमाइजिंग नुमित खुदिंग लेप्तन सथरकपा संदेश ऑन साइकिल की थौरंग असिसु स्पोर्ट्स अथॉरिटी ऑफ इंडिया नॉर्थ ईस्ट रीजन सेंटर साई NERC तयल पाट की मियंग मखादा साई STC इम्फाल कुमल लंपा अमदि सिटीजन क्लब सोइबम लेकाई का खुसमनदुना संदेश ऑन साइकिल द फाइट ओबेसिटी रिवोल्यूशन हाइबा हिरमदा पांथोक्रे कुमजा लिसिंग कुनमरी डिसेंबर 22 हौदुना नोमाइजिंग खुदिंग लेप्तन सथरकिबा संडे ऑन साइकिल की थौरमदुदा लमदम असे तोंगान तोंगान मफमदगी लाकपा साइक्लिस्ट सनीरोमना सरुक याकी
Citizen Club Kurai Soibam Lekai Degi Hoduna Dinku Road Chingmairong Kongnangani Karak MR Gate North AOC LIC Junction Kangla Western Gate Sanjan Thong Nomai Bung Pauduna Citizen Club Pauba Taukiba Cycle Rally Adu Hodopagi Toramaduda CRPF GC Langjingi Commandant Madi Padamasri and Kunjarani Youth Affairs and Sports Department Director Dr. Mayangbam Beto Citizen Club Kurai Soibam Lekai Naurem Mahendra STC Impal Center in charge M Ramani Amadi cyclist Rohan Pilemsu Taramadida Saruyaki Taramaduga Marilena STC Impal Center in charge M Ramani na Pondorpada Mioi Bama Wina Haksang na de Yetana Lena Bahona Bada Sunday Numit Kudingi Punkai Ama Cycle Toduna Haksang Pana Tamnabagi Pandamda Ngasigi Cycle Rally Assistant Bani Loinana Rally Assistant Bada Matang Pangbira Kiba Singbusu Tagapa Pongdoki क्लब जास की डायरेक्टर अखोगी चियापी की अतोप क्लब साइकिलिंग मैम पांगीदमकता हाइजरूबद हराव हरावना लापगीदमकता हराव थागचब फोंदोंसे Bisnupur Soiriba Indian Red Cross Society Bisnupur District Branch के President Lorembam Bikram IAS अमदी District Veterinary Office Bisnupur की Joint Director Dr. Tongbram Bidyarani मियंग मखादा World Red Cross Day 2025 की थाबुम अमा सुपना तथागदबा पालन थौरंगी शरो मोइना एंटी रेबीज वैक्सीनेशन की थौर अमा बिष्णुपुर डिस्ट्रिक्ट के मनुंग जनबा ngaikong kulen ग्राम पंचायत तंगसी पांगथोक्रे थौर मधु District Veterinary Office Bisnupur United Development Club Ngaksha Club RYDO Club Amadi Indian Red Cross Society Bisnupur District Branch Thobal Jilla Parishad की उपाध्यक्षा तखेलंबम नुंगशीना खुसमना सिनुना पांगथोखिबनी ngasigi mafam ahum ngaikong kulen bazar ngaikong sipai amadi ngaksok pokpi gi mafam ahum da vaccination pangthotuna ngaikong kulen gram panchayat ki hui amadi hodong chahum hena lemna anti rabies vaccine kapthokhi Lakliba April Kuntra Kalen Humni Panba Numita Maite Yening Hunba Numiki Palan Pantolagani Amadi Wangkai Tambal Kong the Leba Maite Sanglendagi Laning Tosana Mahi Temple Hayin Kongbal Upong Yumpam Pauba Santi Kongsa Amazat Kani Numida Sida Kanagumba Lup Natragalanai Mu Amatana Lambi Tingba Ban Tobana Singba Tobidanaba Apil Tarakli Ngasi Hayin Kongbal Upong Yumpam Dalaiba Lining Tozamai Temple Board LSTB gi Office da Pantokiba Pagmi Pamada LSTB gi Member Secretary Maistam Sibadata Luwang na Pondokibani Pagmi Pamada Wangkai Tambang Kong Maitei Sanglen gi Thongbi Sing Amadi LSTB gi Member Sing Su Saruyaki Maistam Sibadata na Makata Aduna Hai Matama Dalarambai Pai Pusing na Maitei Sing Yokatuna Maitei Oina Poklabadi Maitei Oina Hingani Haibagi Apun Bagilingjel Amagaloyana Haukiba Sahili Sing Machamapani Pumangagi Kalen Humni Pan Bastagi Hoduna, Maitei Sing Yokatna Bamadi, Maitei Sing Tona Utuna, Adumak Laki, Maramaduna, Numit Asibuning Simboina, Maitei Sing Mikap Totuna, Maitei Sing Lady Batona Lingja Dumiam, the Ulasi Amadi, Sandok Lasi, Loyana, Sigi Mirolna, Mikap Hodrabadi, Equi Purokasi, Manki Baya Amadi, Maitei Sing Tona Lingja Utnaba, Pangtokadariba Palan Toram Sing, Mirai Duna. Thaidok laga satlagadi tungi mirol singda thongna piba ngamloi loyana khongsa si hodringai mamangda thambal khong maitei sanglenda maitei singbu mikap thoan bangam kiba ipai pu singbu ningsingbo oina makhoi gi photo da mera katuna ikai kumnaba utkani maramaduna lamdam salariba miyamna khongsa sida saruk yabiyu masing yamba khongsat ama ohensi amadi maitei gi thongna lingje utuna miyamda pak sanna khangansi haiki photo da warisu ko na mai saktam da warisu ai le kachabagi koi matam ama logjagani loinena koi mafam dugi ikon amadagi haibadi thamangkong haibasi koi gi mitei gi adum laba revivalism ni movement da laina pirawa laina tharawa mafam amani na logjarakanda sengo mafam dudagi koi na maira Manipur State Sumalila Council na Sindhu Sahi Kudingi Pangthokpa Sumalila Dega Marilena Piba Iboyama Award ki Thoram Palace Compound Leba Iboyama Sumalila Sanglenda Pangthokre Thoramadu Manipur University of Culture ki Vice Chancellor Professor Paunam Gunindrona Athebe Mitunglen Government Dance College ki Deputy Director G Dharmadas Sarmana Khanaba Mitunglen Amadi Manipur State Sumalila Council Chief Advisor Dr. M Narana Thoramapu ina Saruyaki Loyana Sumalila Gilamda Matam Sanga Thabak Toroklaba Artist Amadi Ahalaman Singh Kaya Saruk Yabadantana Makobu Ikai Kumnabo Oina Chamba Kudol Piduna Ikai Kumnabo Utki
amadi handak sahi gi oina iboyamai award asi saknairaba artist Narendra Ningombada khuchinaki tharamadugui manung chana 2023 gi best play takraba lamjingba artist association sanaba sumang lila panthogi sangai haina mingthonba lila amasu utki tharamadugui mailena thoiba mitungleng warol piraduna MUC gi VC professor Paunam Gunindro na phongdokibada sumang lila si yokhatpa haiba si yamna maru oi maramdi masi lila khaktangi wa natana kunai sa tholiba phapata kaya ama inkhalak libana ha singda utpangamba kala makhalamani micham amana hek harurabadi nungai daba wahai kaya sumang lilagi mateng na miyamda gyan tahan bangamba makhal gi art ni haibaga loinana UGC undergraduate amadi postgraduate ta co-curricular activity ama oina sumang lila si hapnaba hotnari haike art form se sumang lila boini se boini sa pusa boini any art form se masi mafo mo puira bilu masi thamai to ni ngode to gari ni yam yam tan ni ni yera usida kaina thunda ni na hai matam khara masi ke no pro to ni ni na Kunai asiba sumba mayon amada purak nabagi pandamda the reformation of election strategies saiba hiramda miyam puna khanai naba thara ama ibudo santhong harautel kumbi da ngasi pangthokre ste amadi national teacher award soiriba kumbi santhong upper primary school gi headmaster Khangembam Indrakumar amadi school asigi alumni na sinduna thoramadu pangthokpani mifamadu da kumbi kendra khaktana tana Kunai asibu hiram kudimakta phaba amadi achumba maikaida purakna bagidamakta tongan tongamba wakhalon singda yumpham oiba let's retrospect and rectify for a new generation. Let's put limitation on election expenses and choose the worthy candidate. Know your elections, free and fair election. Haibasida kumbidala riba CSO gi lusing basing tongan tongamba political parties in the appellation toriba mihut singna magi oiba wafam sing phongdona ki miyang ni khanai na bami phamadu pangthokpagi matangda stamadina se awardee case Indrakumar na hai aikhoigi samaj ase hiram kudimakta haitharakli asigumba kaya si tumina laithoklagadi kanana sumba maikaida purakani aikhoi masel punchinaba ngamdabada tana haibasi amangba kaya lakli mahakna hai assembly election da lupa crore kaya na khujing oiduna mai paknaba honaragli basi aphaba nate mai pakiba dugi di phakre duga mai pa hodaba sing adudi kari phibam oigani haibasi aikhoigi miyam su yamna munna khantaba mathok tai ngasi asigumba kanai na basi silibasi mahakna Shingadaba nate masidi kumbida lairiba CSO sing miyamna pullaga singadabadu punchinaba ngamdabadagi miyam su tumina lainabana mahakna sinbani haiki Isa balik aja orang kapal dulu lagi kok. Itu yang ini berkenaan kita semua yang ini. Semua sampai orang bisa apa pun. Semua orang ini. Drug challenges in health and humanitarian crisis haiba hiramda BBA maya Impal na sinuna awareness program ama maya Impal da laiba BBA gi judo hall da pangthokre tharamadu da elangba event pisak leima president kanglei panas maya loisang hijam Dinesh president Kripa society yumnam dijen mangang president BBA maya Impal Koncham Bina Devi senior nursing officer Rims hospital Chandam Chawbaleima president Yaipa Thorang nupi mayang Impal Thokchom Inauja Maitai Secretary BBA Maya Impal Khoirom Ranjana Leima Secretary Yaipa Thorang Nupi Lok Maya Impal na Thoram Mapu Singona Saruya Kiboloena Social Scientist Dr. Danabi Laisram na resource person oina Saruya ki Thoram Maduga Mailena Dr. Danabi Laisram na haikibada mama mapa singna macha oiba singbu ningthina senaraba matamda nisadagi ngathokpa ngamgani loidena Maitai gi Zatnabi luhongba madi sa umbana chingba thodo watho singda yu silibasi su toklabadi nishadagi kharada oirabasu ngangthokpa ngamgani haiba thajai haibana singwa phong kya phongdoki mama lagi mama agada tinari ka ma to mama pa apa ya itu mama ini masih juga ibu sesuatu Manipur tholiba sahi ani pharaklaba irang asda lanjenaraktuna tongan relief camp singda changjapam loriba IDP sing yaifana bakhanana bagi IDP sing khaktagi oiba mifa ama Mangolnganbi college ningthokong campus da Churachandpur Meite United Committee Churachandpur na sinduna ngasi
पांथोखरे थरामदुदा मैते सोसाइटी चुराचांदपुर असिस्टेंट सेक्रेटरी मोइरांगथेम बालेश्वर इन्फॉर्मेशन सेक्रेटरी केएस रंजीत मैते यूथ ऑर्गेनाइजेशन की प्रेसिडेंट अदुगा सीएमयूसी की कन्वेनर हेमाम जोगेंद्रो सेक्रेटरी हेमाम प्रोजेन चुराचांदपुर मैते इथनिक क्लास विक्टिम कमिटी CMECBC की प्रेसिडेंट निंगथौजम अबुंग वाइस प्रेसिडेंट KSS इबुंगो सेक्रेटरी नब निंगथौजम इमा लेमरेंग प्रेसिडेंट अंगोम नयनी नुपी समाज की वाइस प्रेसिडेंट नोंथोंबम जमुनाना अथैबा मितुंगलेंसिंग ओइना सरुक याखी मिफम अदुदा लांजेन नरक्तुना रिलीफ कैंप लेरिबसिंग असि तुम्फम जाफम मथोंग खंगदबा प्राइवेसी वलकपन परमानेंट ओइना अमु हंजिंदुना लेटरी फाउबा IDP सिंगोइबा टेम्पररी हाउस साबिनबा अमदी अखनबा थौरांग अमगी मखादा जॉब अपॉर्चुनिटी पिनबा लेंगाता तक्सिनबा हाइना वारेपसिंग ताकी चुराचांदपुर मेटे यूनाइटेड कमिटी कन्वेनर हेमाम जोगेंद्रोना फोंदोकिबदा रिलीफ कैंपता फी खलगा तुम्बा चाबा तौबना IDP सिंगदा पुनिंग लेतादबा नुंगाइतबा कया थेंगनबा लालुरबा मियोय अमगुम पांबै लेतना लेरिबसि खरदा ओइरबा सुकोकनबा थौरामसि यामना मरु ओइ हाइकी स्कूल लेहंगा मसिक यामबा मपता लेहं मयाम सिसिगिदी मखोर थेंगरिबा अवाबा सुसिगी अदुकी मति जिंगाइ दो फिल्म ले अदुना नि अखोइना मसिगी होबक्साइ खाउसे अखोइना नंबर 1 अखोइ मफम से खंजरी अदुबो नंबर पददा दुगा वेस्ट बेंगल की मुर्शिदाबाद डिस्ट्रिक्ट की मनुंग दलेबा दुलियानदा हिंदू सिंह युम सामरी हेनबगी मियोय सिंह वाफ लोगे मायोक्ता होबा इरांगदा मयुमदगी नमदुना चेंथोहन की हाइना बीजेपी लुसिंगबा सोबेंदु अधिकारी ना फोंदोकी मियोय अहुमसु सिखी हाइबग लोयना ममता बनर्जी ना लुसिंगबा तृणमूल कांग्रेस लेंगा पुमराल सिरादुना मफम अदुदा बॉर्डर सिक्योरिटी फोर्स थमगदबनी फोंदोकी मखोय लोयना डिस्ट्रिक्ट अमसुंग स्टेट पुलिस थबक तौमिनगदबनी हाइबा वाफमसु थमकी जिहादिस्ट टेरर दगी मयुम थादो क्रबा हिंदू सिंह मयुम दहलना बामदी मकोई पुंसी कन्नबा थबक लखोकदबनी बेंगल मई चाकली खुनाई अपुनबगी सक्तम कायरे ओकले मुर्शिदाबाद वाफ एमएमएन एक की मायोक्ता होबा इहौदा इरागी नुमिदांगदा मियोय हुम हातकी गाड़ी कया मई थाकी अदुमपो हौजिकती फिबम दु लाक्सले हाइना वेस्ट बेंगल पुलिस ना हाइकी यूक्रेन की अवांग थमसरुत लाइबा सोनी सिटी दा ngasi ayuk रशियन बैलिस्टिक मिसाइल स्ट्राइक चथदुना मियोय कुनमाथोय हातख्रे अदुगा मियोय बरफु हुमदो असोपन नंख्रे हाइना यूक्रेन की इंटीरियर मिनिस्टर आइहोर क्लेमेंटको ना हाइकी थौदोदु प्रेसिडेंट वोलोदिमिर जेलेंस्की ना याइंदा फोंदोकी असिबा हक्सांग के ग्राउंड तादुना लेबा बस अमा थुगाइबा अमदि कार कया मैना साकपा वीडियो दो उठोकी रशिया ना मिचम हालिबसी इंटरनेशनल रिएक्शन लाखफम थोई जेलेंस्की ना मखाता ना हाइकी बदंगसिदी पाम संदेसु ओइरिबनी लोटना जेरूसलेम दा माय पाना संबई थोरम चर्च सिंग दा पांगथोकना बमियान सतनरिबनी इंटीरियर मिनिस्टर क्लाइमेंट को ना हाइकिबदा विक्टिम सिंग अदु लंबीदा गाड़ीदा पब्लिक ट्रांसपोर्ट अमसुंग बिल्डिंग सिंग दा लेरिंगैदा बैलिस्टिक स्ट्राइक ना यैरखिबनी यूक्रेन की सेंटर फॉर काउंटरिंग दिस इन्फॉर्मेशन ना चलाइरिबा सिक्योरिटी ऑफिशियल अमा ओइरिबा एंड्रयू कोब्लेंको ना हाइकिबदा ngasiगी स्ट्राइक अदु यूएस एनबॉय स्टेफ विटकॉप ना मॉस्को दा लाकलमलबा मतुंग चथरखिबनी हौजेरोबदा मरोय पाम काना पिजरी चैराव सिंगदा लेबा थौबा सिंग खुबमदा हैकलेका तंख्रे वाफ एमएमएन एक्ट 2025 के मायकता सुप्रीम कोर्ट वकलगनी हाइना CLP लीडर ओक्रम इबोबिना फोंदोख्रे अखोई मियोइबना असुंब ngangbabudi असुंब थबक तौबना हेना फै हाइना MLA M रामेश्वरना फोंदोरकली लोयना वेस्ट बेंगल दा वाफ लोगी मायोक्ता होबा इरांगदा मियोइ सामरी हेनबा मयुमदगी नमदुना सेलहनख्रे ngasi gidi paudam pijaba matang asa loisunjari miyeng tabiriba singbu amukana kurumjari